Manipur ki Chief Minister Relief Fund da Bangladesh tagi mateng pangkhre Bangladesh ki tongan ba mahum sing da khunda leita duna leiriba Meitei isil inau sing na angam ba khaijin naraga Bangladesh ki apun ba Manipur lupta khut sinarak ba Indian rupee da lupa lakh amaga listing humpu tara June tha ki tang tara mapan numit Patriotic Writers Forum Manipur ki thomi sing na Chief Minister N Biren da khut sinakhre Patriotic Writers Forum Manipur ki Secretary na thadorok pa cherol na hai Manipur da thokli ba wathok lanthok asi athuba matam da waroi sing Tuna Tangdu Letabo Oirasan Habegi Wakalonda, Tambang Lakiba Senpamadu, Chief Minister da Kursinabada, Patriotic Writers Forum Manipur ki President Nauroimbam Khamba Luang, Vice President Sabita Mongjam, Secretary Rakesh Nauremna Chingba, Sarukyaki. Bangladesh ki Apunba Manipuri Lupna, Manipur ki Chief Minister da Tharakpa Cheral Amasu Kutsinaki. Chief Minister Nusu Bangladesh ki Meitei Ichininau Singna, Manipur da Thokliba, Thokan Ningdaba Thodok Singh, Thoktuna Tangdu Leitadaba Piba Mama de Lady Basida, Awa